Welcome back to my channel. Ado ngashi ke video siju it's a day in my life vlog video. Ado hoi mamang ke video haidi thani hungi mamang ke video khai ga dikhara khetnarani because now I'm at my home. Ado hojik sigi ngashi aina kamai tauge and how I spend my day habido ado da pulap yeng minare se hojikani mamang da I would like to say thank you very much to each and every one of you haidi 100k reach to hanbagi da makta. So without further ado, let's start the video. And after all, good morning. Mama hogole, baba so hogole, Aishu, Jenisu, and 5:30 da ne khomya pulo hogoli se. Jenny na khong pe khuyak sine khoi bana harise aduine. Taning dia ido. Ngari ma packet ama le yani. Ayukta babana walking chaluraga hanjalakwa matamda thokjrikanda khoidagi kai leiruge kai wali kai chaningi kholi do loina ma hangakanda halakpa matamda babana loin ma shuna ba leibire manbra chandon thinbase manbra na hangise ai haitri adubu manaba ai yi aga thinbane ba ko first time after my marriage phajana isana thinjaba Sas marom yam moy Ayukta do kai kakat pa surya deva khuram base wakal ka kalot mag inge ba ko adugi ai sida phajana tawraga khurum jabane adu khurum jikanda haidi hojikti phanek chingkhat ledana adumai chingkhalani samju punjalani aduga dukat toine I exam ki preparation tawdoine aduga ai yumda laaga leibane aduga magisu exam ki preparation tawbagi yumda dum like paraga lehowe chalo lamiraba Inau pise nganta ga hogotana aina duk thai ka man salon bi leram mokpade asim talon jan ge tai thok na phi khuyam se yong ne Vidya Lakshmi na cha lon ba de breakfast ka semi kanda aina chak se thangat toini aduga idum haidi pulapuna lotion mina ba se sina suena nungshu nungai adagi haidi thabak su yang bodo adumaino ibani ta thok ta sen tawnaraga sigi matungda aigi office ki kai haidi main ga da ba khot ga da ba khara mail ka check to ga da su khar lei ba ko adu do phatlaung changa ga check to thoe aduga sigi matungda mug hai tare Vidya Lakshmi gi magi interview ma lei ba ko adu ibani za ha petang mafam do set up to minai ne You say you're so lonely, hiding out the door. I give my love, but I know what you want it for. all the best adugi ne ko si set up ka tawraga mayam mana ba tawri asida sonda ado shi se mata horadi aidi makha da hinjang ka sem ba khot pa tawdoine aduna hoi ai phiron hongduraga changsang na changurage Prayer is a kind of meditation adugi dum aigi maningda mama su phi aseng ba selaga uri se masu ayukta aina khurumme haraga mama na khurum da ba tawde ba mama su dum khurum jaye adumoina ma aisa somgi yum da leiba kan aigi upugi ka haidi closet se sigi se nongpok mai kai rom do on banina mama na aigi bibi rakpa happy rakpa lagi kon kai ka do adu do khara puthok charaga dum aigi tumina dum khurum jabdo khurumme dumai Yongcha iron doine ngase yukchi adugi semba khotpa loina mag loire aduga hojik photo ga irona ba tawrani iron ba ga ina semi kanda mama na kana changpot ki semga le aduga ai keno tawe hojik kang ho ngau doine ba kang ho se mangan ga lu ga ne dum ure ado ngaurase Mama su angamba tawe aishu ai angamba tawe baba su loin ma angamba taw nei sini na family hai sidi ado hoi shi sina horen aina muk handi hangam gumba thongge khotke kan khanbado adugi or hayengi or shi ai dana doi thamjan bane ado hoje mu irolani ado hoi iron ba se yongchak iron bani dana hausi haugi bane si iron sa ina voice record tor kan ningjang ema haudo Kang sing sai kam thokraba matung da mumai mahi se kitang kang janingai gi ko among ha petang sohan bane ado si se loimak loi kan chimni se muthatlani loi chak thong bagi se hi ojin to asida hi oba to hema mana se sain tawraga mana ni se mana tropade matu jangi ko jeni matu yam ke le hoje
ngasi day mayam da ai gi luhong bagi kundo ne baton ne preserve to bagi do adu du ulake to ne hen ge to ne hai di adum preserve to nei dana moments kumba punsi gi tangkak amagi memory se ka sa loi na madum thamchan nei dana adu khoi luhong bagi kundo ga baton ga se charang da preserve to e ba pa hai di mayam da utning ba do adu ge ne sing the video na makan da hap ke to ga ai se hai di haina phamdara ga phasana ga wa ga ngang bagi video se ngon da tanja do ꯐꯝꯊꯔꯒ ꯋꯥ ꯉꯥꯡꯕꯒꯤ ꯇꯥꯟꯖꯥꯗꯣ ꯐꯪꯈꯤꯗꯦꯕꯀꯣ ꯈ꯭ꯋꯥꯏ ꯐꯔꯁ ꯃꯥꯏꯁꯤꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯕꯣꯛꯁꯤꯃꯗꯤ ꯃꯥꯡꯍꯜꯂꯔꯣꯏ ꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯨꯟꯗꯣꯗꯣ ꯑꯗꯨ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯍꯟꯒꯦꯀꯣ ꯔꯦꯖꯤꯟꯒꯤ ꯃꯣꯏ ꯄ꯭ꯔꯤꯖꯔቭ ꯇꯧꯕ ꯈꯨꯇꯧꯗꯣ ꯐꯥꯔꯁ ꯏꯝꯄ꯭ꯔꯦꯁꯟꯁꯦ ꯌꯥꯝ ꯅꯦꯁꯦꯁꯔꯤ ꯑꯣꯏꯌꯦ ꯑꯗꯣ ꯌꯥꯝ ꯏꯝꯄ꯭ꯔꯦꯁꯤቭꯁꯨ ꯑꯣꯏꯈꯤ ꯍꯥꯏꯗꯤ ꯃꯥꯏ ꯄꯦꯛꯀꯤꯡ ꯀꯩꯀꯥꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯁꯨ ꯑꯣꯏꯈꯤ ꯃꯁꯥ ꯊꯤꯅ ꯅꯥꯜꯂꯦ ꯆꯔꯥꯡꯁꯦ ꯀꯩꯁꯥꯝꯊꯣꯡ ꯍꯣꯗꯥꯝ ꯂꯩꯔꯛꯇ ꯂꯩꯌꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯀꯩꯀꯥꯒꯤ ꯂꯣꯏꯅꯃꯛ ꯑꯩ ꯍꯥꯞꯆꯔꯝꯒꯦ ꯁꯤꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯌꯣ ꯅꯈꯣꯏꯁꯨ ꯑꯗꯨꯝ ꯄ꯭ꯔꯤꯖꯔቭꯀꯨꯝꯕ ꯇꯧꯅꯤꯡꯉꯒꯗꯤ ꯑꯗꯣ ꯑꯩꯒꯤ ꯀꯨꯟꯗꯣꯒꯤ ꯁꯤꯒꯤ ꯔꯦꯖꯤꯟꯒꯤ ꯁꯦꯞꯁꯦ ꯄ꯭ꯔꯤꯖꯔቭ ꯇꯧꯕꯒꯤꯁꯦ ꯍꯥꯔꯠ ꯁꯦꯞꯇ ꯑꯣꯏꯕꯅꯦꯕꯀꯣ ꯁ꯭ꯇꯦꯟꯒꯤ ꯃꯈꯥꯁꯤꯗꯅꯦ ꯀꯨꯟꯗꯣ ꯅꯠꯇꯕ ꯗ꯭ꯔꯥꯏ ꯐ꯭ꯂꯥꯋꯔꯁꯀꯤ ꯗꯤꯇꯦꯂꯤꯡ ꯈꯔꯁꯨ ꯆꯠꯂꯦ ꯁꯤ ꯑꯃ ꯂꯩꯔꯦ ꯋꯥꯎ ꯑꯩꯁꯦ ꯉꯁꯥꯏ ꯂꯩꯔꯦ ꯇꯧꯔꯝꯕꯒꯤ ꯑꯗꯣ ꯁꯤ ꯑꯃ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯩ ꯕꯥꯇꯣꯟꯗꯣ ꯁꯤꯁꯨ ꯄ꯭ꯔꯤꯖꯔቭ ꯇꯧꯕꯅꯦꯕ ꯕꯥꯇꯣꯟꯒꯤ ꯁꯤꯒꯤꯅ ꯕꯥꯇꯣꯟ ꯃꯃꯥꯡ ꯂꯩꯔꯦ ꯕꯥꯇꯣꯟꯒꯤ ꯃꯅꯤꯡꯁꯤ ꯂꯩꯔꯦꯗꯅ ꯁꯤꯒꯤꯁꯦ ꯋꯦꯗꯤꯡ ꯀꯥꯔꯠꯁꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯈꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯣ ꯆꯔꯥꯡꯅ ꯁꯦꯝꯕꯤꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯖꯔቭ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯗꯤꯇꯦꯂꯤꯡ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯄꯤꯔꯛꯑꯒ ꯌꯥꯝ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯤꯔꯛꯑꯦ ꯄꯥꯝꯃꯦ ꯁꯤ ꯑꯅꯤꯃꯛ ꯑꯗꯨꯝ ꯐꯖꯔꯦꯕ ꯑꯗꯣ ꯍꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯆꯔꯥꯡꯗ ꯇꯧꯈ꯭ꯔꯦ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯈ꯭रे ꯑꯗꯣ ꯆꯔꯥꯡꯁꯦ ꯀꯩꯁꯥꯝꯊꯣꯡ ꯈꯣꯗꯥꯝ ꯂꯩꯔꯛꯇ ꯂꯩꯕꯅꯦ ꯑꯗꯨꯒ ꯃꯥꯏ ꯐꯣꯟ ꯅꯝꯕꯔ ꯀꯩꯀꯥꯗꯨꯁꯨ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯒ ꯃꯥꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯁꯨ ꯂꯩꯕꯅꯦ ꯑꯗꯨꯗ ꯆꯪꯉꯒ ꯐꯣꯂꯣ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯍꯥꯏꯅ ꯁꯦꯝꯅꯤꯡꯉꯒꯗꯤ ꯗꯤ ꯑꯦꯝ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯝ ꯑꯩꯒꯤꯅꯦ ꯀꯨꯟꯗꯣꯁꯦ ꯄꯠꯄꯗ ꯌꯥꯝ ꯊꯨꯒꯤꯉꯣ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯇꯔꯨꯛꯅꯤꯗꯔ ꯇꯔꯦꯠꯅꯤꯗꯔ ꯁꯦꯝꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯃꯆꯨꯁꯦ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯑꯗꯨꯝ ꯕ꯭ꯔꯥꯎꯟ ꯑꯣꯏꯁꯟꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕ ꯑꯗꯨꯅꯦ ꯑꯗꯣ ꯍꯣꯏ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯑꯣꯐꯤꯁꯀꯤ ꯀꯩꯀꯥ ꯈꯔ ꯇꯧꯔꯨꯈꯤꯒꯦ ꯋꯔꯛ ꯐ꯭ꯔꯣꯝ ꯍꯣꯝꯒꯤ ꯋꯔꯀꯤꯡ ꯑꯋꯥꯔꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩ ꯂꯟꯆ ꯇꯧꯋꯦ ꯑꯗꯨꯝ ꯊꯦꯡꯉꯦ ꯑꯩ ꯂꯟꯆ ꯇꯧꯕꯁꯦ ꯑꯗꯣ ꯁꯤ ꯂꯣꯏꯔꯒ ꯑꯩ ꯐꯤ ꯑꯗꯨꯝ ꯁꯨꯏꯌꯦ ꯐꯤꯁꯦ ꯑꯩ ꯅꯨꯡꯇꯤꯒꯤ ꯁꯨꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯦꯠꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯁꯨꯗꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯦꯅꯦ ꯑꯃ ꯂꯩꯌꯦ ꯅꯦꯅꯦꯗꯣ ꯂꯥꯛꯑꯒ ꯂꯥꯏꯒꯤ ꯀꯣꯟ ꯍꯌꯦꯡ ꯀꯠꯅꯤꯡꯉꯥꯏꯒꯤ ꯑꯣꯔ ꯍꯣꯔꯦꯟ ꯀꯠꯅꯤꯡꯉꯥꯏꯒꯤ ꯐꯦꯡꯕꯤꯔꯝꯕ ꯆꯥꯛ ꯀꯩꯀꯥ ꯑꯗꯩ ꯁꯨꯝ ꯀꯩꯀꯥ ꯁꯦꯠꯆꯟꯕꯤꯔꯝꯕ ꯈꯣꯠꯄꯤꯔꯝꯕ ꯋꯥꯏ ꯇꯩꯕꯤꯔꯝꯕ ꯅꯦꯅꯦꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯌꯦ ꯑꯗꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯀꯥꯟꯗ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯅꯤꯡꯉꯥꯏꯒꯤ ꯍꯤꯟꯖꯥꯡꯗꯣ ꯁꯦꯝꯃꯦ ꯅꯦꯅꯦꯅꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯦꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤ ꯂꯩꯕꯅꯤꯅ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯃꯣꯏꯗ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯄꯗꯣ ꯑꯗꯨꯁꯨ ꯑꯩ ꯑꯗꯨꯃꯛꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯝ ꯑꯉꯝꯕꯗ ꯃꯇꯦꯡ ꯄꯥꯡꯖꯕꯅꯦ ꯑꯩꯁꯨ ꯂꯥ ꯀꯦꯕꯅꯦꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯇꯩ ꯅꯠꯇꯦꯕ ꯀꯦꯁꯟꯅꯕ ꯇꯩꯁꯦ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦ ꯁꯤ ꯀꯅꯥꯅꯣ ꯁꯤ ꯀꯅꯥꯅꯣ ꯍꯦ ꯂꯥ ꯂꯩꯁꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯌꯥꯝ ꯉꯥꯎꯖꯕ ꯂꯩꯅꯦ ꯃꯃꯤꯡ ꯈꯪꯗꯦ ꯑꯩ ꯐꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯔꯣꯁ ꯃꯥꯜꯂꯒ ꯃꯥꯅꯅ ꯁꯤꯠꯆꯤꯜꯂꯤꯁꯤꯗꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯥꯡꯗ ꯑꯗꯨꯝ ꯆꯥ ꯀꯩꯀꯥ ꯂꯣꯟꯈꯠꯂꯦ ꯉꯁꯤꯗꯤ ꯅꯦꯅꯦꯁꯦ ꯆꯉꯥꯡ ꯊꯛꯀꯦꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯃꯥꯁꯨ ꯊꯛꯄ ꯌꯥꯕ ꯃꯑꯣꯡꯗ ꯆꯉꯥꯡꯁꯦ ꯂꯣꯟꯈꯠꯂꯦ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯆꯥꯛ ꯐꯥꯎ ꯆꯥꯃꯤꯟꯅꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯅꯦꯅꯦꯅꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯂꯨꯅ ꯈꯜꯂꯦ ꯑꯩꯈꯣꯏꯅꯁꯨ ꯅꯦꯅꯦꯁꯦ ꯌꯥꯝ ꯂꯨꯅ ꯈꯜꯂꯦ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯋꯦ ꯑꯩꯈꯣই ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯏꯕꯅꯤꯅ ꯌꯥꯝꯅ ꯄꯦꯟꯖꯕꯗꯣ ꯊꯃꯣꯏꯗ ꯑꯗꯨ ꯑꯣꯏꯌꯦ ꯑꯗꯨꯝ ꯑꯩꯁꯦ ꯑꯃꯨꯛ ꯏꯔꯨꯗ ꯊꯣꯛꯑꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏ ꯇꯧꯔꯨꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯐ꯭ꯔꯦꯁ ꯑꯞ ꯇꯧꯊꯣꯛꯑꯒ ꯐꯃꯨꯡ ꯀꯩꯀꯥꯁꯤꯁꯨ ꯑꯃꯨꯛ ꯂꯣꯏ ꯂꯣꯏꯁꯜꯂꯦ Baby, if you like my looking on the bright side, yeah, heaven smiled. ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯃꯥꯟꯅꯕꯤꯒꯤ ꯁꯣꯁꯇꯤ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯖꯁꯃꯥꯜꯅ ꯀꯦꯕꯤꯕ ꯂꯥꯛꯏꯅꯦ ꯀꯦꯕꯤꯗꯣꯔꯕꯅꯦ ꯍꯧꯖꯤꯛ ꯃꯥꯅ ꯑꯩ ꯁꯛꯁꯦ ꯄꯨꯔꯥ ꯑꯅꯥꯕꯤꯒꯤ ꯁꯛꯅꯦ ꯍꯥꯏꯕ ꯂꯩꯔꯤꯁꯦ Mai ta tusa. Ang ganda tayo sunscreen tayo ng luman siya ng kaya mo. Mai ta thuộc ta thuộc. Sao happy được cái gì vậy? Classy nails hai. Let's go. I'm gonna wash my face.
to wash her face. ꯖꯁꯃꯥꯜꯁꯦ ꯑꯩꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯕ ꯆꯠꯄ ꯀꯥꯟꯗ ꯊꯦꯡꯅꯈꯤꯕ ꯁꯥꯇ꯭ꯔꯅꯦ, ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯦ. ꯑꯗꯣ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯤ ꯑꯗꯨꯒ ꯃꯦꯀꯞ ꯑꯥꯔꯇꯤꯁꯁꯨ ꯑꯣꯏꯔꯤ. ꯑꯗꯣ ꯅꯈꯣꯏ ꯀꯩꯒꯨꯝꯕ ꯃꯉꯣꯟꯗ ꯃꯦꯀꯞ ꯇꯧꯍꯟꯅꯤꯡꯉꯒꯗꯤ ꯄꯔꯐꯦꯛ ꯐꯤꯅꯤꯁ ꯕꯥꯏ ꯖꯁꯃꯥꯜ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯂꯩꯕꯅꯦ, ꯑꯗꯨꯗ ꯃꯦꯁꯦꯖ ꯊꯥꯖꯟꯕꯤꯌꯣ. ꯉꯁꯥꯏ ꯁꯛꯇꯨꯒ ꯍꯧꯖꯤꯛꯀꯤ ꯁꯛꯁꯤꯒ ꯈꯔ ꯈꯦꯠꯅꯔꯦ. ꯉꯁꯥꯏꯗꯤ ꯃꯥꯏ ꯌꯥꯝ ꯆꯥꯎꯔꯝꯕꯅꯦ, ꯍꯧꯖꯤꯛꯇꯤ ꯈꯔ ꯄꯤꯛꯁꯜꯂꯦ. ꯑꯗꯣ ꯀꯦꯕꯗꯤ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦꯕꯀꯣ, ꯑꯗꯨꯒ ꯈꯔ ꯋꯥꯡꯕꯗꯤ ꯇꯥꯔꯦ ꯚꯤꯗꯤꯑꯣꯗ. ꯑꯗꯣ ꯆꯟꯗꯣꯟ ꯍꯥꯞꯄꯅꯦ, ꯑꯁꯥꯡꯕꯤ ꯊꯤꯟꯗꯣꯔꯕꯅꯦ ꯑꯩꯅ ꯄꯥꯝꯖꯕ. ꯍꯥꯏ, ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦ ꯀꯦꯕ ꯂꯣꯏꯁꯟꯕ ꯈꯣꯠꯄ. ꯑꯗꯣ ꯑꯩꯁꯦ ꯏꯪꯕꯒꯤ ꯀꯣꯠ ꯑꯃ ꯂꯤꯠꯁꯜꯂꯒ ꯂꯩꯔꯤꯅꯦ, ꯐꯅꯦꯛꯅ ꯁꯨꯃꯥꯏꯅ ꯁꯦꯠꯂꯒ ꯂꯩꯔꯦ. ꯃꯃꯥꯁꯦ ꯍꯥꯏ ꯍꯥꯏꯌꯣ. ꯍꯥꯏ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ. ꯑꯩꯗꯤ ꯀꯦꯕ ꯂꯣꯏꯔꯦ. ꯑꯗꯣ ꯃꯃꯥꯒꯤꯗꯤ ꯑꯩꯅ ꯀꯦꯔꯅꯤ. ꯍꯥꯏꯗꯤ ꯖꯁꯃꯥꯜꯗꯣ ꯉꯁꯤꯁꯦ ꯀꯩꯅꯥꯅꯁꯨ ꯑꯃꯒꯤ ꯍꯩꯖꯤꯡꯄꯣꯠꯅꯦ ꯍꯥꯏꯕ, ꯑꯗꯨꯒꯤ ꯀꯦꯕꯒꯤ ꯍꯥꯊꯨ ꯀꯦꯔꯝꯕꯅꯦꯕ. ꯑꯗꯨꯒꯤ ꯑꯩꯁꯦ ꯍꯥꯏꯐꯦꯠ ꯀꯦꯔꯝꯃꯦ ꯍꯥꯊꯨ ꯑꯗꯨꯒ ꯃꯃꯥꯒꯤ ꯄꯤꯁꯨꯝꯕꯨꯗꯤ ꯍꯥꯏꯐꯦꯠ ꯌꯦꯛꯑꯝꯃꯦ. ꯑꯗꯣ ꯏꯕꯥꯅꯤ ꯂꯣꯏꯁꯟꯃꯤꯟꯅꯗꯣꯏꯅꯤꯅ ꯃꯃꯥꯁꯤꯅ ꯑꯩꯅ ꯑꯃꯨꯛ ꯀꯦꯊꯣꯛꯇꯣꯏꯅꯦ ꯍꯧꯖꯤꯛ. ꯌꯥꯝꯗꯤ ꯀꯦꯗ꯭ꯔꯦ, ꯑꯗꯨꯒ ꯆꯟꯗꯣꯟꯁꯨ ꯍꯩꯇ ꯄꯪꯊꯤꯟ ꯊꯤꯟꯈꯤꯕꯅꯦꯕꯀꯣ. ꯃꯣꯏꯅ ꯖꯁꯃꯥꯜꯅ ꯑꯩꯒꯤ ꯉꯁꯥꯏ ꯆꯟꯗꯣꯟ ꯊꯤꯟꯕꯗꯣ ꯃꯥꯏ ꯃꯇꯧ ꯇꯝꯃꯒ ꯊꯤꯟꯈꯤꯕꯅꯦ. ꯁꯨꯃꯥꯏꯅ ꯇꯧꯔꯦ. ꯑꯗꯣ ꯈꯔ ꯂꯩꯔꯒ ꯍꯩꯔꯛꯄꯁꯨ ꯌꯥꯏ ꯆꯟꯗꯣꯟꯁꯦ. ꯑꯗꯣ ꯍꯧꯖꯤꯛ ꯃꯃꯥꯒ ꯑꯩꯒ ꯂꯣꯏꯁꯜꯂꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯅꯤꯔꯥꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯦ. ꯏꯃꯥꯟꯅꯕꯤ ꯅꯤꯔꯥ ꯑꯩꯗꯤ ꯊꯥꯏꯅ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯤꯅꯦ. ꯃꯥꯒꯤ ꯍꯟꯗꯛ ꯑꯉꯥꯡ ꯑꯃ ꯎꯅꯩꯌꯦꯕ, ꯑꯗꯨꯒꯤ ꯁꯣꯁꯇꯤ ꯆꯠꯇꯣꯏꯅꯦ. ꯐꯤꯗꯤ ꯁꯤꯒ ꯏꯜꯂꯅꯤ. ꯑꯗꯨꯒ ꯐꯅꯦꯛꯁꯦ ꯑꯩꯅꯅꯦ ꯁꯤꯒꯤꯁꯦ ꯁꯦꯠꯅꯤꯡꯕꯅꯦ. ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯁꯤꯅ ꯃꯄꯥꯟꯁꯦ ꯊꯥꯏꯅꯒꯤ ꯑꯣꯏꯌꯦ, ꯆꯠꯅꯗ꯭ꯔꯦꯅ ꯍꯥꯏꯕ. ꯑꯗꯨ ꯑꯣꯏꯔꯁꯨ ꯐꯅꯦꯛꯀꯤ ꯐꯅꯦꯛ ꯑꯝꯍꯥꯅꯦꯅ ꯈꯜꯂꯦ. ꯍꯥꯏꯗꯤ ꯃꯄꯥꯟ ꯆꯠꯅꯗꯕ ꯁꯤꯗꯤ ꯊꯥꯏꯅꯗꯩ ꯑꯗꯨꯝ ꯂꯩꯔꯛꯑꯕ ꯄꯣꯠꯅꯤꯅ ꯁ꯭ꯋꯥꯏꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯗꯨ ꯈꯟꯕ ꯈꯣꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯦ. ꯁꯣ ꯑꯩ ꯁꯤꯁꯦ ꯁꯦꯠꯂꯒ ꯁꯤꯒꯤ ꯐꯤꯁꯦ ꯁꯨꯃꯥꯏꯅ ꯏꯜꯂꯅꯤ. ꯑꯗꯨꯝ ꯌꯥꯕ ꯃꯥꯜꯂꯦ. ꯂꯤꯞꯁꯇꯤꯛꯁꯦ ꯑꯩꯅ ꯃꯆꯨ ꯑꯃ ꯍꯣꯡꯗꯣꯛꯄꯅꯦꯕ, ꯑꯗꯒꯤ ꯈꯔ ꯆꯦꯟꯖ ꯑꯃꯨꯛ ꯇꯧꯕ ꯃꯥꯜꯂꯦ. ꯑꯗꯣ ꯖꯁꯃꯥꯜꯅ ꯀꯦꯕꯁꯦ ꯑꯗꯨꯝ ꯌꯥꯝ ꯆꯝꯅ ꯐꯖꯩ. ꯖꯁꯃꯥꯜꯒꯤ ꯄꯔꯐꯦꯛ ꯐꯤꯅꯤꯁ ꯕꯥꯏ ꯖꯁꯃꯥꯜ ꯍꯥꯏꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯑꯃ ꯂꯩꯕꯅꯦ, ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯣ. ꯑꯗꯨꯒ ꯃꯦꯀꯞꯀꯨꯝꯕ ꯇꯧꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯃꯉꯣꯟꯗ ꯑꯣꯔꯗꯔ ꯇꯧꯕꯤꯌꯣ. ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯀꯣꯡꯄꯥꯜꯗ ꯆꯠꯇꯣꯏꯅꯦ. 4:30ꯗꯩ ꯍꯧꯋꯦ. ꯃꯥꯒꯤꯗꯣ 4:30ꯅꯤ ꯏꯕꯅꯦ. ꯑꯗꯣ 4:47 ꯆꯠꯂꯦ. ꯊꯦꯡꯉꯤꯔ ꯉꯜꯂꯤꯔ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ? ꯉꯜꯂꯤ ꯑꯣꯏꯔꯝꯒꯅꯤꯀꯣ. ꯒꯥꯔꯤ ꯊꯥꯎꯁꯦ ꯃꯊꯪ ꯊꯣꯛꯄꯗ ꯍꯥꯞꯇ ꯌꯥꯔꯣꯏ. ꯀꯌꯥꯝ ꯌꯥꯎꯔꯤꯒꯦ? ꯇꯤꯡ ꯌꯥꯎꯋꯦ, ꯇꯤꯡ. ꯌꯥꯏꯌꯦ. ꯃꯆꯥ ꯄꯝꯃꯨꯁꯦ. ꯐꯣꯇꯣ ꯅꯝꯒꯤꯒꯦ. ꯄꯝꯃꯣꯗ. ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯆꯥꯗꯣ. ꯍꯣꯏ, ꯃꯤꯊꯨꯞ ꯌꯥꯎꯋꯦ ꯅꯪ ꯑꯉꯥꯡꯁꯦ. ꯅꯪꯗꯤ ꯃꯥꯟꯗ꯭ꯔꯦ. ꯀꯩꯅꯣꯅꯦ ꯃꯤꯊꯨꯞꯁꯦ ꯑꯉꯥꯡ ꯁꯤꯖꯗ ꯁꯦꯝꯃꯨꯏꯅꯦ. ꯃꯥꯅꯦ. ꯍꯥ? ꯃꯃꯥ ꯃꯥꯟꯗꯦ, ꯃꯄꯥ ꯃꯥꯟꯕ. ꯃꯃꯥ ꯃꯥꯟꯗꯦ, ꯃꯃꯥ. ꯍꯜꯂꯛꯑꯦ ꯍꯧꯖꯤꯛ. ꯑꯗꯣ ꯑꯩ ꯀꯥꯗ ꯆꯪꯉꯁꯦ. ꯑꯩ ꯀꯥꯁꯦ ꯀꯣꯖꯤꯕꯨꯗꯤ ꯑꯣꯏꯕꯅꯦ ꯀꯥꯏꯁꯦ. ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯀꯩꯀꯥ ꯊꯣꯡꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯇꯧꯔꯁꯦ. ꯑꯗꯣ ꯅꯨꯡꯗꯥꯡꯒꯤꯁꯦ ꯑꯩ ꯆꯥꯛꯀꯤ ꯊꯥꯡꯒꯠꯈ꯭ꯔꯕꯅꯦ. ꯑꯗꯣ ꯍꯤꯟꯖꯥꯡꯁꯦ ꯀꯣꯕꯤꯅꯦ, ꯍꯋꯥꯏ ꯊ꯭ꯔꯥꯛꯅꯦ, ꯁꯤꯒꯤꯁꯦ ꯊꯣꯡ ꯇꯧꯒꯦ ꯇꯧꯕꯅꯦꯕꯀꯣ. ꯑꯗꯣ ꯁꯤꯒꯤ ꯑꯩꯁꯦ ꯁꯦꯝꯕꯗꯤ ꯉꯁꯥꯏꯅꯦ ꯁꯨꯟꯇꯥ ꯍꯣꯏ ꯂꯩꯔꯤꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩꯀꯥꯟꯗꯣ ꯑꯗꯨꯗ ꯑꯩ ꯁꯦꯝꯗꯣꯛꯈ꯭ꯔꯕꯅꯦꯕ. ꯑꯗꯣ ꯃꯣꯔꯣꯛ ꯑꯁꯪꯕ ꯀꯩꯀꯥ ꯈꯔ ꯇꯧꯔꯒ ꯃꯣꯔꯣꯛ ꯑꯁꯪꯕ ꯁꯦꯝꯈꯤꯒꯦ, ꯐꯗꯤꯒꯣꯝ ꯁꯦꯝꯈꯤꯒꯦ, ꯑꯗꯨꯒ ꯊꯣꯡꯅꯕ ꯇꯧꯔꯁꯦ. ꯀꯥꯇꯤꯁꯦ ꯆꯥꯛꯁꯪ ꯈꯛꯀꯤ ꯌꯨꯁ ꯇꯧꯅꯤꯡꯉꯥꯏꯒꯤ ꯀꯥꯇꯤꯅꯤꯀꯣ, ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯣꯏꯅꯤꯡꯉꯥꯏꯒꯤ ꯀꯤꯆꯟ ꯁꯤꯖꯔꯅꯦꯕꯀꯣ. ꯑꯗꯨꯅ ꯃꯌꯥꯝ ꯖꯠꯁ ꯇꯧꯕꯤꯔꯛꯀꯅꯣ. ꯑꯩꯗꯤꯅꯦ ꯈꯪꯕ꯭ꯔꯥ, ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯦ ꯐꯦꯡꯕ ꯂꯣꯏꯔꯒ ꯀꯣꯜ ꯂꯤꯛꯁꯦ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯗꯥꯏꯔꯦꯛ ꯊꯝꯕꯗꯣ ꯄꯨꯝꯅꯝ ꯅꯝꯃꯤꯗꯅ, ꯍꯥꯏꯗꯤ ꯀꯪꯗ꯭ꯔꯤꯀꯥꯟꯗ ꯈꯨꯝꯖꯤꯜꯂ ꯊꯝꯕꯗꯣ. ꯑꯗꯨꯅ ꯑꯩꯗꯤ ꯐꯦꯡꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯀꯪꯍꯜꯂ ꯊꯝꯃꯦꯕ ꯇꯧꯋꯦ. ꯍꯥꯏꯗꯤ ꯍꯦꯛ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯂꯩꯕꯗꯣ ꯑꯗꯨꯗꯤ ꯑꯣꯝꯖꯤꯜꯂꯒ ꯃꯣꯖꯥ ꯃꯅꯝ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯗꯨꯝ ꯇꯧꯋꯤꯗꯅ. ꯀꯩꯅꯣꯒ ꯉꯧꯊꯣꯡ. ꯑꯩꯒꯤ ꯇꯥꯏꯝ ꯁꯦꯗ꯭ꯌꯨꯜꯁꯦ ꯄꯨꯡ 6 to 7 ꯐꯥꯎꯗꯤ ꯂꯥꯏꯔꯤꯛ ꯄꯥꯒꯦꯅ ꯈꯜꯂꯦꯕꯀꯣ ꯅꯨꯡꯗꯥꯡꯁꯦ. ꯑꯗꯨꯒꯤ ꯍꯥꯏꯗꯤ 1 hour ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯄꯥꯒꯦ, ꯈꯤꯇꯪ ꯄ꯭ꯔꯗꯛꯇꯤቭ ꯑꯣꯏꯒꯦ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯁꯟꯗꯥ ꯋꯥꯏꯔꯝꯒꯤ ꯑꯣꯏꯅ. ꯑꯗꯨꯅ ꯆꯥꯛ ꯊꯤꯟꯖꯥꯡ ꯊꯣꯡꯕꯁꯦ ꯄꯨꯡ 6 ꯃꯃꯥꯡꯗ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯩꯌꯦꯕꯀꯣ. ꯑꯗꯨꯒꯤ ꯁꯤꯁꯦ ꯂꯣꯏꯁꯜꯂꯝꯃꯒ ꯑꯩ ꯀꯥꯗ ꯆꯪꯉꯒ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯦ. ꯁꯣ ꯗꯦꯠ 7ꯗꯒꯤ ꯆꯥꯛ ꯀꯩꯀꯥ ꯆꯥꯅꯤꯡꯉꯥꯏꯒꯤ ꯈꯣꯠꯅꯤꯡꯉꯥꯏꯒꯤ ꯇꯧ ꯌꯥꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ.
ꯊꯣꯛꯄꯨꯗꯤ ꯊꯣꯛꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯦꯟꯗꯜ ꯊꯥꯜꯂꯒ ꯀꯥꯒꯁꯦ ꯃꯅꯝ ꯅꯨꯡꯁꯤꯔꯒ ꯂꯩꯕꯗꯣ ꯑꯗꯨ ꯄꯥꯝꯕꯩꯅꯦ ꯑꯗꯣ ꯁꯤ ꯀꯦꯟꯗꯜꯁꯦ ꯃꯅꯝꯁꯦ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯃꯅꯝ ꯅꯨꯡꯁꯤꯕꯤ ꯈꯔ ꯗ꯭ꯔꯣꯞ ꯈꯔ ꯊꯥꯗꯕꯅꯦ ꯑꯗꯨꯒ ꯂꯥꯏꯛ ꯄꯥꯔꯁꯦ ꯉꯁꯤꯁꯦ ꯑꯩꯁꯦ ꯈꯪꯗꯦ ꯚꯣꯏꯁ ꯔꯦꯀꯣꯔꯠ ꯇꯧꯕꯁꯤꯗ ꯎꯏꯕꯤ ꯑꯣꯏꯔꯛꯄꯗꯣ ꯅꯨꯡꯗꯥꯡ ꯊꯦꯡꯉꯀꯥꯟꯗꯅꯦꯕ ꯑꯩꯅ ꯚꯣꯏꯁ ꯔꯦꯀꯣꯔꯠ ꯇꯧꯔꯤꯁꯦ ꯑꯗꯨꯏ ꯎꯏꯔꯦ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯁ꯭ꯇꯗꯤ ꯕ꯭ꯂꯣꯒꯀꯨꯝꯕ ꯌꯥꯝ ꯇꯣꯏꯅ ꯊꯥꯒꯠꯂꯛꯑꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯌꯥꯝꯁꯨ ꯑꯦꯛꯖꯥꯝꯒꯨꯝꯕ ꯑꯗꯨꯝ ꯇꯧꯅꯔꯝꯒꯅꯤ ꯑꯣꯜ ꯗ ꯕꯦꯁ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯀꯥꯡꯕꯨꯗ ꯑꯦꯛꯖꯥꯝ ꯇꯧꯕ ꯀꯥꯡꯕꯨ ꯑꯣꯔ ꯑꯦꯛꯖꯥꯝꯒꯨꯝꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯣꯏ ꯑꯣꯏꯔꯒꯗꯤ ꯕꯦꯁ ꯑꯣꯐ ꯂꯛ Hi, hꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗꯣꯔꯦꯕꯀꯣ ꯃꯃꯥ ꯍꯣꯏ ꯑꯗꯣ ꯑꯩꯁꯦ ꯌꯦꯔꯨꯝ ꯍꯧꯒꯦ ꯇꯧꯕꯅꯦ ꯌꯦꯔꯨꯝ ꯍꯧꯗꯣꯛꯑꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯍꯤꯟꯖꯥꯡꯗꯣ ꯑꯗꯨꯗ ꯁꯨꯝ ꯌꯦꯔꯨꯝ ꯍꯧꯔꯒꯁꯨ ꯆꯥꯅꯤꯡꯉꯤꯗꯅ Yes, boss. ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡ 9 ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯆꯦ ꯀꯩꯀꯥ ꯈꯔ ꯁꯦꯝꯗꯣꯛꯀꯗꯕ ꯈꯣꯠꯇꯣꯛꯀꯗꯕ ꯈꯔ ꯂꯩ ꯑꯗꯨꯁꯨ ꯇꯧꯊꯣꯛꯑꯅꯤ ꯑꯦꯛꯖꯥꯝ ꯃꯅꯨꯡꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕ ꯀꯥꯡꯕꯨꯒꯤ나 ꯑꯇꯣꯞꯄ ꯑꯅꯧꯕꯗ ꯆꯠꯅꯤꯡꯉꯥꯏꯒꯤꯀꯣ ꯀꯦꯔꯤꯌꯔ ꯑꯇꯣꯞꯄꯗ ꯆꯣꯡꯅꯤꯡꯉꯥꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯦꯛꯖꯥꯝ ꯊꯥꯕ ꯈꯣꯠꯄꯁꯨ ꯃꯌꯥꯝ ꯇꯧꯔꯝꯒꯅꯤ ꯁꯣ ꯂꯦꯠꯁ ꯁ꯭ꯇꯗꯤ ꯇꯨꯒꯦꯗꯔ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯦ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯦ ꯍꯣꯏ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯑꯥꯏ ꯂꯚ ꯌꯨ ꯑꯣꯜ